ꯃꯅꯤꯄꯨꯔꯤ ꯍꯣꯝꯃꯦꯀꯔ ꯆꯦꯅꯦꯜ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯍꯛꯆꯥꯡꯁꯨ ꯐꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯇꯝꯁꯤꯒꯤꯀꯣ ꯅꯤꯡꯊꯝꯊꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯪꯗꯕꯁꯤꯡꯅꯗꯤ ꯅꯥꯄꯤꯒ ꯃꯥꯟꯕ ꯑꯗꯨ ꯀꯩꯀꯩ ꯍꯧꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏ ꯁꯨꯅꯕ ꯍꯦꯛꯆꯜꯂꯒ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯑꯃ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯅꯤꯡꯊꯝꯊꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯍꯋꯥꯏ ꯃꯨꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯍꯦꯛꯆꯜꯂꯒꯦꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯌꯦꯔꯨꯝ ꯀꯩꯔꯨꯝ ꯃꯣꯟꯖꯥꯎꯕꯤ ꯑꯗꯨꯗꯒꯤꯗꯤ ꯌꯦꯂꯥꯡ ꯑꯗꯨꯝ ꯍꯧꯕ ꯈꯔ ꯑꯗꯨꯝ ꯂꯣꯏꯅ ꯍꯦꯛꯆꯜꯂꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜ ꯃꯌꯥꯝꯁꯦ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯆꯜꯂꯒꯀꯣ ꯑꯔꯩ ꯑꯔꯩꯕ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦꯕ ꯃꯌꯥꯝꯁꯨ ꯆꯥꯅꯕ꯭ꯔꯣ ꯑꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯒ ꯍꯦꯛꯆꯟꯈꯤꯒꯦ ꯃꯔꯣꯏ ꯃꯄꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯌꯥꯕ ꯂꯣꯏꯅ ꯍꯦꯛꯆꯜꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯔꯦꯗꯤꯗ ꯊꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯅꯝ ꯃꯅꯥꯁꯨ ꯈꯔ ꯌꯥꯎꯔꯦ ꯇꯤꯜꯍꯧ ꯑꯗꯨꯗꯒꯤꯗꯤ ꯇꯤꯜꯍꯧ ꯃꯔꯨ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯌꯦꯂꯥꯡꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯟꯖꯥꯎꯕꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯦꯔꯨꯝ ꯀꯩꯔꯨꯝ ꯍꯥꯏꯕꯗꯣ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯌꯥꯕꯈꯩ ꯂꯣꯏ ꯊꯠꯄ ꯌꯥꯕ ꯊꯠꯂꯛꯑꯕꯅꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯊꯣꯡꯕ ꯀꯥꯟꯗꯗꯤ ꯈꯤꯇꯪ ꯉꯥꯏꯒꯤꯀꯣ ꯃꯥꯁꯦ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯑꯃꯒ ꯁꯣꯏꯖꯜꯂꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦ ꯑꯩ ꯉꯁꯤ ꯐꯔꯛ ꯇꯥꯔꯦ ꯂꯩꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯊꯥꯕꯁꯨ ꯄꯥꯟꯕ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯁꯤꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯁꯣꯏꯗꯣꯛꯑꯒꯦ ꯁꯨꯗꯣꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯆꯥꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯈꯨꯊꯣꯡ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯖꯒꯦꯕ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯃꯣꯟꯖꯥꯎꯕꯤ ꯌꯦꯂꯥꯡ ꯑꯗꯨꯒ ꯌꯦꯔꯨꯝ ꯀꯩꯔꯨꯝꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯉꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯊꯣꯡꯕꯁꯦ ꯉꯁꯤꯒꯤꯗꯤ ꯊꯥꯎ ꯉꯧꯕꯤ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯆꯅꯝ ꯃꯅꯥ ꯇꯤꯜꯍꯧ ꯃꯅꯥ ꯂꯣꯏꯅ ꯈꯔ ꯈꯔ ꯁꯣꯏꯗꯣꯛꯑꯒꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦꯕ ꯁꯨꯃꯥꯏꯅ ꯊꯥꯎ ꯉꯧꯕꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯃꯇꯝꯒꯤ ꯍꯤꯟꯖꯥꯡ ꯍꯥꯏꯕꯁꯦ ꯀꯥꯂꯦꯟꯗꯅ ꯑꯃꯨꯛ ꯁꯧꯒꯤꯒꯤ ꯃꯇꯝ ꯂꯥꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯆꯦꯡꯀꯨꯞ ꯃꯅꯥ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯥꯎꯏꯀꯣ ꯊꯥꯎꯕꯨ ꯉꯧꯒꯦꯔꯥ ꯆꯝꯊꯣꯡꯕꯨ ꯊꯣꯡꯒꯦꯔꯥ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯑꯃ ꯊꯥꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯤꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤꯡꯒ ꯆꯅꯝꯒꯁꯦ ꯈꯤꯇꯪ ꯁꯨꯗꯣꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯤꯒꯤ ꯈꯣꯟꯁꯦ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯩ ꯀꯥꯟꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯌꯥꯝꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯔꯕꯜꯅꯤꯅꯀꯣ ꯈꯤꯇꯪ ꯃꯇꯥꯏꯗꯒ ꯌꯩꯔꯨꯕꯁꯦ ꯅꯨꯡꯖ꯭ꯔꯦꯡꯒꯤ ꯇꯥꯏꯞꯇ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯁꯤꯀꯣ ꯂꯣꯏꯔꯕꯅꯤꯅ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕꯅꯤꯅ ꯊꯥꯎ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁ꯭ꯄꯨꯟ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡ ꯍꯩꯔꯦꯀꯣ ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯦꯛ ꯃꯨꯜꯂꯛꯄꯒ ꯇꯦꯖꯄꯇꯥ ꯑꯃꯈꯛ ꯉꯧꯁꯜꯂꯒꯦ ꯑꯗꯨꯒ ꯃꯆꯨ ꯈꯤꯇꯪ ꯑꯣꯜꯂꯛꯄꯒ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯉꯧꯁꯟꯕꯤꯔꯦ ꯑꯗꯨꯒ ꯍꯤꯡ ꯈꯤꯇꯪ ꯉꯧꯕꯁꯦ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯈꯤꯇꯪ ꯉꯧꯁꯜꯂꯦ ꯉꯥ ꯊꯣꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯈꯤꯇꯪ ꯉꯧꯕꯤꯌꯣꯕ ꯊꯥꯎ ꯉꯧꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯔꯨꯗꯨꯅꯦ ꯑꯗꯨꯗꯒꯤ ꯃꯈꯣꯛꯇꯨꯅꯦ ꯉꯁꯥꯏꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒꯤ ꯃꯈꯣꯛꯇꯣ ꯑꯗꯨꯗꯨꯅꯦ ꯉꯧꯁꯜꯂꯦꯀꯣ ꯈꯤꯇꯪ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯔꯛꯄꯒ ꯀꯩꯅꯣꯁꯦ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯑꯁꯨꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯉꯧꯁꯜꯂꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯅꯝ ꯃꯅꯥ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯅꯥꯀꯨꯞꯄꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯔꯩ ꯑꯔꯩꯕ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯨꯝ ꯂꯣꯏ ꯉꯧꯁꯟꯕ ꯌꯥꯔꯦꯀꯣ ꯑꯗꯨꯝ ꯏꯪꯈꯣꯜꯗ ꯍꯧꯕ ꯂꯣꯏ ꯁꯨꯅꯕ ꯊꯛꯆꯟꯕꯗ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕ ꯍꯥꯏꯁꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯕꯨꯕꯣꯛ ꯄꯨꯄꯨ ꯂꯩꯕ ꯏꯅꯦꯝ ꯏꯀꯨ ꯑꯍꯜ ꯂꯩꯕꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯣꯏꯗꯤ ꯑꯗꯣ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯉꯧꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡꯁꯨ ꯈꯤꯇꯪ ꯍꯥꯞꯄꯁꯤꯀꯣ ꯌꯥꯝ ꯍꯥꯞꯄꯔꯣꯏꯁꯦꯕ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯒ ꯉꯧꯕꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯊꯥꯎ ꯉꯧꯔꯤꯉꯩꯁꯤꯗ ꯉꯧꯍꯧꯕꯅ ꯃꯅꯝꯗꯣ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯆꯨꯅꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯦꯀꯣ ꯁꯤꯁꯤꯅ ꯊꯨꯝꯌꯥꯛꯄꯤꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕ ꯑꯣꯏꯒꯦꯔꯥ ꯊꯨꯝꯌꯥꯛꯄꯤ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯏ ꯑꯩꯗꯤ ꯊꯨꯝꯌꯥꯛꯄꯤ ꯑꯣꯏ ꯊꯥꯛꯑꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯌꯣꯡꯆꯥꯛ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏꯟꯕꯤ ꯂꯣꯏ ꯊꯥꯛꯆꯜꯂꯦꯀꯣ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛꯀꯁꯦ ꯂꯥꯁꯇ ꯊꯥꯛꯄꯅ ꯍꯥꯎꯕꯅꯦ ꯑꯗꯨꯕꯨ ꯁꯤꯗꯤ ꯍꯦꯛꯇ ꯐꯥꯔꯁꯇ ꯍꯦꯛꯇ ꯊꯥꯛꯆꯜꯂꯁꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯅꯥ ꯃꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯃꯨꯟꯕꯅꯦꯕ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯉꯧꯔꯒ ꯃꯅꯥ ꯃꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯁꯦꯕ ꯑꯗꯨꯝ ꯌꯥꯝ ꯊꯨꯕꯅꯦ ꯑꯗꯨꯝ ꯊꯣꯡꯕꯁꯨ ꯑꯗꯨ ꯈꯤꯇꯪꯁꯨ ꯊꯨꯅ ꯃꯨꯟꯅꯅꯕ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯗꯨꯒ ꯊꯨꯝꯁꯤ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨꯀꯣ ꯊꯨꯝꯌꯥꯛꯄꯤ ꯍꯥꯞꯄꯒꯗꯤ ꯊꯨꯝꯌꯥꯛꯄꯤꯗꯣ ꯃꯁꯥꯒꯤ ꯊꯨꯝ ꯌꯥꯎꯖꯩꯗꯅ ꯐꯅ ꯆꯥꯝꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯛꯄꯅꯦꯕ ꯑꯗꯨꯅ ꯃꯈꯨꯝꯗꯣ ꯈꯨꯝꯖꯤꯜꯂꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯔ ꯈꯔ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯦ ꯃꯤꯅꯤꯠ 5-6ꯀꯤ ꯆꯥꯡꯗꯀꯣ ꯑꯗꯨꯅ 50-60% ꯀꯨꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯀꯣ ꯉꯁꯥꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯂꯥꯁꯇ ꯊꯥꯛꯆꯦꯕ ꯌꯥꯝ ꯊꯨꯅ ꯕꯔ ꯕꯔ ꯄꯠꯊꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯟꯖꯥꯎꯕꯤꯒꯨꯝꯕ ꯌꯦꯔꯨꯝ ꯀꯥꯏꯔꯨꯝ ꯌꯦꯂꯥꯡꯁꯤꯗꯤ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯁꯪꯂꯤ ꯃꯥꯂꯤ ꯇꯧꯔꯒ ꯆꯥꯕꯗꯨꯅ ꯍꯥꯎꯋꯤꯗꯅ ꯃꯨꯟꯗꯤ ꯃꯨꯟꯕꯀꯣ
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯔꯤ ꯁꯝꯅꯗꯅꯕ ꯁꯨꯃꯥꯏꯅ ꯃꯆꯥ 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 ꯀꯛꯊꯠꯄꯤꯔꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯃꯅꯤꯡꯁꯦ ꯀꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯔꯒ ꯑꯃꯨꯛ ꯍꯥꯞꯀꯦꯀꯣ ꯌꯥꯝ ꯌꯥꯝꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯂꯣꯏ ꯄꯠꯊꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯁꯣꯏꯗꯣꯛꯄꯁꯤꯅ ꯍꯣꯔꯦꯟ ꯆꯥꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯔꯤ ꯃꯔꯤ ꯁꯝꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯈꯥꯡꯁꯦ ꯄꯤꯛ ꯊꯜꯂꯦ ꯌꯥꯝ ꯌꯥꯝꯕꯒ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯗ ꯑꯣꯠꯈꯥꯏꯕꯗ ꯄꯨꯔꯥ ꯄꯠꯊꯈ꯭ꯔꯅꯤ ꯍꯥꯟꯅꯒꯤ ꯃꯌꯥꯟꯁꯤꯡꯁꯤꯒ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒꯦꯀꯣ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯑꯣꯝꯃꯒ ꯐꯠ ꯂꯥꯎꯅ ꯄꯠꯊꯍꯟꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯗꯨꯅ ꯌꯥꯝ ꯊꯨꯅꯁꯨ ꯄꯠꯊꯕꯅꯦ ꯑꯗꯨꯅ ꯒ꯭ꯌꯥꯁꯁꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯍꯥꯏꯐꯦꯠ ꯉꯧꯕꯤꯔꯁꯤꯀꯣ ꯃꯤꯅꯤꯠ 2-3ꯗꯪ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯔ ꯃꯈꯥꯗꯣ ꯑꯣꯠꯄꯤꯁꯦ ꯃꯅꯤꯡꯗꯣ ꯀꯥꯁꯟꯗꯅꯕ ꯃꯤꯅꯤꯠ 2-3ꯗꯪ ꯊꯝꯕꯗ ꯄꯠꯊꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯗꯕꯤꯗ ꯍꯥꯏꯐꯦꯠ ꯒ꯭ꯌꯥꯁꯁꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯇꯧꯔꯒ ꯐꯠ ꯂꯥꯎꯅ ꯉꯧꯕꯤꯔꯁꯦ ꯃꯤꯅꯤꯠ 2-3 ꯑꯃꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯥ ꯃꯁꯤꯡꯁꯤꯗ ꯌꯥꯎꯖꯔꯤꯕ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯉꯧꯕ ꯂꯣꯏꯔꯛꯄꯩꯁꯤꯗꯀꯣ ꯃꯍꯤ ꯍꯥꯞꯄꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕꯅꯦꯕ ꯑꯗꯨꯅ ꯃꯍꯤꯁꯤꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯑꯗꯨꯅ ꯃꯍꯤ ꯍꯥꯞꯄꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯁꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯊꯨꯕꯅꯦ ꯊꯣꯡꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯥꯔꯊ ꯈꯪꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯍꯩꯔꯒꯗꯤ ꯂꯣꯏꯅ ꯍꯩꯔꯝꯃꯅꯤ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯇꯝ ꯂꯩꯇꯕ ꯍꯩꯍꯧꯗ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗꯅ ꯊꯣꯡꯗꯕꯗꯤ ꯌꯥꯗ꯭ꯔꯕꯀꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥꯅ ꯍꯥꯏꯗꯅ ꯑꯩꯅ ꯍꯪꯖꯕ ꯆꯦꯅꯦꯜꯅꯤꯀꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯔꯤꯉꯩ ꯈꯣꯠꯂꯤꯉꯩ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯏꯃꯥꯅ ꯑꯌꯥꯝꯕ ꯊꯣꯡꯉꯤꯗꯅ ꯑꯩꯈꯣꯏꯁꯨ kaya ꯊꯣꯡꯉꯛꯇꯦꯕ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗꯨꯅ kaya ꯍꯩꯔꯛꯇꯦ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅꯦ ꯆꯥꯛ ꯊꯣꯡꯕ ꯐꯖꯅ ꯍꯩꯔꯛꯏꯁꯦ ꯑꯗꯣ ꯃꯍꯤꯁꯦ ꯆꯞ ꯆꯥꯔꯦꯀꯣ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯦ ꯆꯥꯛ ꯊꯤꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯔꯣꯁꯇꯣ ꯂꯧꯁꯟꯖꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯆꯥꯛꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯥꯛꯂꯦꯟꯁꯦ ꯆꯝꯐꯨꯠ ꯑꯃꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯅꯦ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕꯁꯤꯅꯦ ꯇꯧꯖꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝꯅ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯗꯅ ꯇꯧꯖꯕꯁꯨ ꯅꯠꯆꯗꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯈꯪꯕ ꯈꯔꯗꯣ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯅꯠꯇꯕ ꯔꯦꯁꯤꯄꯤ ꯑꯃꯁꯨ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯄꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤꯕꯨ ꯊꯣꯡꯉꯒ ꯊꯥꯒꯠꯄꯤꯔꯤꯕꯁꯤꯡꯇꯅ ꯈꯪꯉꯝꯒꯅꯤ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯕꯥꯏ ꯕꯥꯏ